Kangpubi district manung chanba Khunja village ki akoiba mafamsing semgat sagatnaba amadi lambi semjinnaba khamduna thamba JCB ama Thugairambagi Wahoudagi ngasi lailun wifi khun amadi Khunja khun anigi Khunja singi marakta chawna Khut Thoknakhre nakalani ki Khunja kaya Asok Apan yaubuna maram oiraga manang nakpa hospital da Thoknakhre hairi haukiba nongmaijung numiki numidangda masak khangdaba miyoi kharana Khunja khungi lambi semnaba thamba JCB adu Thugairam kibani madugi Wahoudagi lailun khun amadi Khunja khun anigi Khunja singi marakta ungkhatnaba tholaktuna Khunja sing Khut thoknaraktuna Asok Apan kaya Yaonakhre IT News na thawdok thokpamdagi fangba paw da thawdok adugi matangda waroisin ama puraknaba ngasi ayuk Khunja khungi Khunja singna lailun wifi khunda wari sanaba chatkibani maduda khun anigi marakta khut thoknabagi thawdok adu thokibani hairi Panba yabadi Khunja khungi thabak sunaba kakwadagi wairuba JCB ama haukiba nongmaijung numitki numidangda lailun khungi Khunja singna Thugairambagi loinana Khunja khungi Khunja anisu phajinduna thamki Khunja khun asi ariba khun amani Khunja khungi lam saruktagi lam piduna lailun khun asi lehankibani haina Khunja khungi chief amson abon maina phongdokkibasu laikhrabani lailun khungi Khunja singna hanadagi hauna Khunja khunda chaktarakliba pamdaba thawong kaya chathare maramaduna Manipur leingakna akanba mityang changbiyu hainasu phongdokkiba laikhrabani Hey!